Speaker Tribunal da Tharakhiba JDU MLA Mangana Bjp Da Yaokhibagi Disqualification case Ngasi Speaker na Lokatuna hearing Chathakhre Mathang hearing chayol ahumgi matung-da pangthok-lagani hairi kumja lisingani kunithoigi Manipur Legislative Assembly gi Imphal da JDU gi ticket ta mai paglakhiba MLA manga Thangmaibani AC gi MLA KH Joy Kisan Singh Tipaimuk AC gi MLA Ngursanglur Sanati Jiribam AC gi MLA MD Achaf Udin Wangkai AC gi MLA Thangjam Arun Kumar amadi Churachandpur AC gi MLA LM Khaute Masagi Party Thadokuna Bjp Da Yaokhibagi mayokta Tharakhiba disqualification case asi petitioner Hareshwar Goswami ge counsel and Bupenda Maitaina lepki Supreme Court ke verdict amagi matungina Pantha duna lerakpa disqualification petition sing tha ahumgi manungda loishingadabani haiba leibana chathariba hearing asi thuna pangthok-tuna case asi disposal taunaba taksinki loinana speaker gi tribunal na numti gi chathariba proceeding natraga hearing singi order copy su thamki hairiba JDU gi MLA manga gi disqualification petition tha khiba asi chahi asi gi kumja lisingani kunithoi dani kumja lisingani kunmarida Nate, Ngasi Speaker the Tribunal Asida, Respondent Singh Council Singh Yauna, Speaker Singh Proceeding Chathakhre Matung, Respondent ki Council na chayol ahumarigi, Matampi na Bahiraki, Nakalani gi wa taraba matung Speaker the Tribunal na Respondent ki Council da pakum pirak na ba, chayol ahumgi matampi kibani, loinana, Mathang hearing chayol ahum leiraga, pangthok na ba, kanghalaki bani hairi.